rule thamai Delhi ki dictate Delhi dagi lakpani aduga leadership country moina khandabani moina chief minister haptabani BJP gumba yamna discipline leiba organization amana chief minister Biren lokthokhraba matungda atopa chief minister amagi candidate lawti haibase masi thoktoba potneba ado masi su miyamda akoigi confusion hanba ai moi masen leader laitaba daine na hajanba yamna Delhi na sanaba yam thina usittaba akoigi samna Amit Shah amadi Modi ji na akoigi miyam sibu asukibdi usittaba mongda tauba naikhairaga thamba pot amani aduga somla kan kuki lalo sing moina support tauba su extension tauba Assam Rifle ga moiga coordinate tawraga maitai sing attack tawonba somla kan adumaina makoina kuki lalo sing si khulai oina sisinaraga Delhi na ngasagi Manipur si masem se thugaina nabagi tauba adu malalong ama khakta tauba lan amani handaki pose geopolitics da Burma da su kuki lalo sing si use tawrakanda tongan ba force mayam da akoigi Burmese akoigi Burma da extend tawna na boko na ba aduga aduna kuki lalo sing support tawna akhang sing hainali sing adanga ngasagi context da local na haiba wafum se as MLA oina yam ikai ningai oiba adi opposition na ngangada wa haiba malai ruling na ngangada wa haiba malai opposition na moisi saka semagam dre aduna moisi anoba fresh election tawrasi miyam gi binde tawsi haiba wafum sidi opposition de haiwa wafum neba aduga ruling gi posidi moina ruling da either moina saka semagam draga de ai ruling doi toe hairaga thola ga di haibi ai natabada ruling su leina MLA su nifu akoi nifu gi maya da leina except mai gi laiba MLA moi tara du natana ataidi akoi tara amane manga ama congress ki leire aduga tara manga 40 akoi gi 40 gi mathakta asigi ruling gi post leina moina laingak semba ngamdraga amuk election tawrona law bose yam ikai ningai ni haina lawbi ai miyam da confuse alhan bhai tare sine akoina miyam si apang sibadawna haiwa wafam ni adun any Malayriba elected government my party member me amsina pula phamina rakana ma se akoi leader oire ma se akoi gi leiba sigi ruling party si oire ma si minister oigadawni haidana soi tawraga governor da pisalaga governor na madugi poto atopa party ba leitrabanina atopa kangbu mana saka semgi haiba leitrabnina ma si minister oire na lawthokadabaneba adu natabida hajikti election tawna pharega haibasidi yam ikai ningai ni madu ma wafam je hayaning de ruling de leibam tana miyam da thak tawunu akhang ahai mi mayam lei thina phajad yam phajadaw mong do hairakani na dumaina miyam da thamni